Henry makok tu pairaga oh shit Henry Piktru ki manakta chensille Piktru hinau masadu sanaraga leirami Mamagi macha thoy noi papa sula ani nangi haubi me am leiraktoine Henry Piktru bu yamna nusi adubu amukshu wakhal da fattabu khali Henry tapna angang Piktru na da tu aikhoi ani gi chahan Henry changsilaga Piktru bu konsili aduga solai kaino aina tawdosiba ai gyan tadre thoi Piktru na kedarageda Henry hai ke hairuraga wadu losili nangi birthday sa ai tasengna kaubane Piktru noksinaraga fagi saraga hairi kauni nangdi ai su khange nangbu ai se nangi nupini kaina khalibra Henry fagi oira boining dan hairi masi machin macha do soirose Piktru machinna nok dana haije mapisu lepa leitana sinthare aigin haibada kana su leite aduna aidi mina yanaba loina chatoine da wathi tawno dada laigeba nangi gift to hayeng Piktru nungai jade amuksu machinda thokpa haire yareda hayeng di natu da pirudo asi hairaga fat haidok tunna chatkre Henry hui du ubada haina da bada loire saurap tawraga thoi nang ai saurakani ko kai de hui no sa Piktru na aigi chani kaino ka manung sida pusilak chanu ka ai oina ka sida laijaroi ko nang lehogera Piktru nungai ta bana loire mitnugi pirangsu maning tamna singtharai haige yauna hairei hoi sakro ai hui siga dum laijage nanga leiminaba ai hakajaye Henry handakti kari laibu onarabano khangde Piktru ne hek pregnant oirakpadagi sat hongki kentaga hairamdana magi library da changaga oina tharaga tumkhre matamdi sum haujinkre Henry su Piktru bu kaya yengsinde magi tawfam thokpa adum tawdana lei Piktru maisa kaya du khangjilaga adum leire mifata mayamduna tawbasingdu Piktru kemta haidre leimasu Piktru bu fana yadrasu ahan oirakpaduna haigadra themina mabu luna ningjabu uraga nungsiba phaurakki somdana tombi nausu hostel da fazana mahing masing tamhandana thambire tombi su ngamna bohotnari nomagi numit amada thembina tamocha kharangan halauko Newton nungsina thembige marai bakta chupiraga hairei halaktoina ado fazalairamuko Piktru su khara yengsinbiyo asi haidana Newton bu thembina thindorai somdana Piktru na da ai isa se kaya nungaiti doctor dam ta chatluse Henry magi tawfam thokpa tawna tamunan gara kainom chatlo ai sangdiye thabak na mai horikan sida ko Piktru wa makha ta bangamdre Henry di prap thokre Newton na tayai puna chatkrase Henry na hoi talak tu da thembi chatlamba makok tu ngaurai masadu haiba horakpada Newton na chensilaga ngai Newton pakhatna tabra kedaraga thembi na tamocha ai kokse khangau ngaurai ai su khangau diye Henry na khudakta doctor kawi doctor na thembi bu check tawraba tungda hairei Newton congratulations somapa oidore wahai du tabada mayam du harau bada loire lei masu harau jare masu une khanbada nilam sauning bada loire lei mana imaugi sanali kon phajana sibidoini hai ibema chalo nanau pigi sanali ka firon ga puthoro o Piktru su pau du tabada istedagi yang phingna chenthari adubu laibak thi wahai gadra Divyaluxmi na pot chai launaba mathakta karakpaga chap hek chanarure ani du thengjinaraga Piktru su punna tusilli Piktru di makok to oina yesin khibana sokle I khara su thoi Divyaluxmi di mabuk maya da yesin khibana masadu kainom tawre leima pakhatna laurai haima imagi bema icha kainom tawre mayam du loina sensilli aduga khudakta doctor da punaba kana honari leima Piktru gi mamaida khupak na thai he minnai nupi nang nei chabu inthuba natro Piktru Henry da yengai adubu Henry machebu yengdana lei Piktru bu hanna yengde makok tu soktuna leidibani kemtaga yengbidre mayam tawraga Divyaluxmi bu doctor da pukre themi na changsilaga Piktru bu chingkhatpi aduga asokpa du hidak hapi Piktru nang nasa kemta ta hodra doctor jasira Piktru hik law khai kapaga hairei ai sige sijakrasano ai hiningdiye iche thembi na themjinbi masidi ba iche leisidi nangna kapadi nangi angang tu su kaptoini nang haujikna sumaina awaba wakhal amata khanganuse thembi di Henry ga Piktru ga anigi marakta lainariba maridu amata khangbanate aduna kari su khangde Piktru na kapadu magi huidu chensilai aduga Piktru gi mamai mamit khangdana lei
Piktru nokfe tauraga Jenu tarakano haibane nang mama sauri ko Thembi na masigi hui mama machasidi ko khangla ka ngamdri iteina hui ubayadri duga nang ko Piktru na mawa laude aina yomda jatkhraga moi maning tamna nungaine lehorasani Thembi na masi chindung iniye phatte haibane nangbo Piktru na inbu iladi farabani kuidrabani aina tarakpali ladu yengo Thembi na ado aidi bab oide imungdane naupuba mi leiradi jiba panba pusinba yade hainabane aikoi babana yam ngangi ado ima khoidi khangda zatlo Piktru nokmi tauraga moidi phatte yade bu hairadi aigi ithakta loina haitharage na ngaidini asi hairamaga masu ka manungda changkhri somda Divyaluxmi kanna laikatnari nghaktang leiraga doctor tholai madu ubada Henry ga Newton ga chensili Henry na doctor momo noklaga kaisu thoidokpa tawdre ado congratulation asi hairaga doctor duna Henry gi makhut soke tawi Henry ngakna kaiba doctor duna somgi wife se pregnant oire tha mari muk hairame kaisu tawdre da isurna janbire wahai du tabada Henry ga Newton ga makok tu pairaga khangi mai da netpaga chap hekmanare laimana ibema doctor mokwa ngaktani amasina mabungne doctor na oh sorry Henry na ima kaino khoina tawdosiba ai khanpam khangdre laima kappaga yaima tompokpu jail dagi lauthoknaba tawse natradi nasi si yararoi Newton na tayai kaino khoina hojik tawdosiba Henry tapna hairai ibungo macha aina mamangdasu ibaido mara leitanaba sinkibane mabu chahi manga khakta lainaba honakibada aina ne aina ichebu nusibadagi tawkiba ngaktane mayamda aina losinbane laima khoi ngakle laimana yaima aduna nang hojiksu nabaibu jele lauthoknaba tawsi nachegi punsi kannaba tawse Jamesu yaima asengmane masina tana upayam ta leiraroi Henry na noina mana tawkiba phattaba mayamdudi nasana khangdra James na masu hojikte masana gyan kharadi tajaramanida tha manga taru mukne mana jel da leirise Henry na madu aina hekta ngam banatiye mabu chahi manga lainaba tawbada aina sel kaya chatli migi mafamda nong tai jarakta aisa ichegi haktakta ai kaya ra khaijake mayamsu wakhal daunadana leire kari tawdoino haiba gyanam ta tadre somda Divyaluxmi kanna kapi yambo nang aigi ichase aina kanasu khangandana losinduna lakpane ngasidi ai keku fongle laimana ibema yarese kemta khangano chahi manga khaktane mana jail da leidoise mayam changdana kanna thembada loire Divyaluxmi na tawriba thabaktu fatte hainaba mi kanasu imungduda leite phana nganginglasu magi fibamduda kanamta wa haiba ngamdre tumin adum leire makhoisu Divyaluxmi bu them naudana mayumda purai mayamdu common room duda tawriba ngangnariba mayamdu Piktru di thoksade tuminna kagi marumdagi yengdana lei Henry su Piktru bu kaya yengsinde mana fana hainadrasu kharadi uthokte tasengna hairabada ma Piktru bu nusidabadi natte Newton ga thembi gadi nongma nongmagi nusibe hengalai Piktru di handa wakhal nungaitaba mayamduna chaba thakpa mathong maram khangdabadagi sak kuchu imak maksinduna leire Henry na angang yam tapna khumai Piktru do nang nasa nungaitabra karim tawdi ai kedorage nasakto handakte kainom tawre nang Piktru Henry da yamuni yengaga adudi khangbra nang kaigi khangdane Piktru mapi sintarai pendaba kayan hairai nongmata kari chari thakli seli kamai tawri karamba phibamda lai haiba kayamta hangbide aduga aigi maithongda tariba mamidi ubra nang kaino aina nangi na khutta crore kaya kayano sinarida nang nasana chaning ba setning ba setpa yadra Piktru gi thamoi mase thokna kaire mapi du tai thoklaga so ama puthoklaga pi se nangi sel sanalupa mayam se ai kemta kalakti nupi amagi thamoi da phauba aningba pamado khangba ngamde noina ikoibu sanalupa na puningma mai kai da puba yai haibadu dine khallano yam lale Henry soundingle taning dadana khon kalak somda matha sabane nangodo ina tainara kane Piktru yam penda na kapchare tainaro ai se nangi kanado kari hoina ko uge ai se kai hoina khange wathi warem tawnuka thoi ai sala kano nangi sanalupa mayapse ai am ta pamdi ai phajaba pi setningde ehenba kai sukalakti ai gi apamba piyo nangna khaliba nupido ai dinati ai arangarak ta ngaude Henry jangsilaga Piktru gi mamaida khupak na thai
ꯑꯩꯅ ꯅꯪꯒꯤ ꯀꯩ ꯋꯥꯠꯍꯟꯒꯦ? ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯃꯐꯝꯗ ꯋꯥꯠꯍꯟꯗ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯍꯤꯡꯕ ꯉꯝꯃꯦ. ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯅ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯁꯅꯥ ꯂꯨꯄꯥꯁꯦ ꯁꯤꯗ꯭ꯔꯁꯨ ꯌꯥꯏꯌꯦ. ꯑꯩ ꯐꯖꯕ ꯑꯍꯦꯟꯕ ꯑꯝꯇ ꯄꯥꯝꯗꯤꯌꯦ. ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯤꯔꯥꯏꯔꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯁꯪꯁꯥꯔꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯥꯡꯂꯕꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯄꯦꯟꯗꯅ ꯀꯞꯄꯤ. ꯍꯦꯟꯔꯤꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯉꯒ ꯐꯨꯈꯩ ꯐꯨꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ. ꯃꯇꯣꯝꯇ ꯃꯃꯥꯏꯗ ꯊꯥꯖꯤꯟꯖꯩ. ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ 제누 ꯆꯪꯉꯛꯏ. ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯄꯤꯗꯨ ꯂꯦꯛꯊꯣꯛꯄꯤ. ꯄꯤꯛꯇ꯭ꯔꯨ ꯀꯞꯄꯒ ꯍꯥꯏꯔꯛꯏ, ꯃꯃꯥꯒꯤ 제누, ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯀꯌꯥꯗ ꯐꯔꯝꯒꯗꯕꯅꯣ? ꯅꯪꯅ ꯃꯤꯔꯣꯜ ꯊꯣꯛꯇꯕ ꯖꯤꯕ ꯑꯣꯏꯔꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯕ ꯃꯃꯤꯗꯤ ꯅꯪꯅ ꯈꯪꯕ ꯉꯝꯃꯤꯀꯣ? ꯄꯤꯛꯇ꯭ꯔꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ. ꯍꯦꯟꯔꯤꯗꯤ ꯀꯩꯝꯇ ꯎꯍꯧꯗ꯭ꯔꯦ. ꯊꯦꯝꯕꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯎꯕꯗ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤ. ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯀꯩꯝꯇ ꯈꯨꯝꯗꯅ ꯊꯣꯛꯈ꯭ꯔꯦ. ꯊꯦꯝꯕꯤꯅ ꯇꯥꯟꯅꯒꯦ ꯇꯧꯔꯁꯨ ꯃꯌꯥꯝꯗꯨꯅ ꯇꯥꯟꯅꯍꯟꯗ꯭ꯔꯦ. ꯊꯦꯝꯕꯤꯅ ꯃꯥꯕꯨ ꯈꯥꯝꯅꯕ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯃꯥꯕꯨ ꯑꯝꯇ ꯈꯥꯝꯕꯤꯌꯣ. ꯌꯨꯝꯁꯤꯗ ꯍꯧꯖꯤꯛ ꯃꯤ ꯊꯣꯛꯈꯤꯕ ꯐꯠꯇꯤꯌꯦ. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯃꯥ ꯑꯣꯏꯒꯗꯧꯔꯕꯅꯤ. ꯂꯩꯃꯅ, ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ, ꯅꯪ ꯑꯝꯇ ꯈꯥꯝꯃꯨ. ꯑꯩꯗꯤ ꯃꯁꯛꯁꯤ ꯎꯔꯒ ꯁꯥꯎꯅꯤꯡꯉꯦ. ꯅꯪ ꯑꯝꯇ ꯈꯥꯝꯕꯁꯨ ꯆꯠꯂꯨ. ꯅꯅꯝꯃꯗꯤ ꯎꯍꯟꯒꯅꯨꯀꯣ, ꯃꯥ ꯍꯦꯛ ꯎꯔꯗꯤ ꯁꯥꯎꯔꯛꯀꯅꯤ ꯑꯃꯨꯛ. ꯊꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯇꯥꯟꯅꯈ꯭ꯔꯦ. ꯍꯦꯟꯔꯤꯁꯨ ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯝꯗꯕꯗꯒꯤ ꯇꯥꯟꯅꯔꯛꯏ. ꯏꯃꯥ, ꯄꯤꯛꯇ꯭ꯔꯨ ꯊꯣꯛꯂꯛꯄ꯭ꯔꯥ? ꯂꯩꯃꯅ, ꯈꯪꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯕꯅꯤ. ꯅꯅꯥꯎꯄꯤꯁꯨ ꯇꯥꯟꯅꯈꯤꯕꯅꯤ. ꯅꯪ ꯑꯝꯇ ꯇꯥꯟꯅꯧꯋꯣ. ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ. ꯐꯠꯇꯦ, ꯆꯠꯂꯨ. ꯇꯥꯟꯅꯧꯁꯨ ꯆꯠꯂꯨ ꯏꯕꯨꯡꯉꯣ. ꯍꯦꯟꯔꯤꯁꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯇꯥꯟꯅꯔꯛꯏ. ꯁꯣꯝꯗꯅ ꯄꯤꯛꯇ꯭ꯔꯨ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤ. ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ. ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯒꯤ ꯅꯥꯛꯇ ꯑꯩꯅ ꯂꯩꯒꯗꯧ ꯅꯠꯇꯤꯌꯦ. ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯌꯦ. ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯂꯨꯝꯕꯒ ꯋꯥꯅ ꯇꯥꯟꯅꯔꯛꯏ. ꯄꯤꯛꯇ꯭ꯔꯨ, ꯇꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯇꯅ ꯃꯁꯥꯗꯨ ꯐꯝꯊꯔꯒ ꯂꯩꯔꯦ. ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯣꯟꯊꯣꯔꯛꯏ. ꯃꯆꯦꯅ ꯃꯀꯣꯛ ꯉꯥꯎꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯆꯦꯟꯁꯤꯜꯂꯛꯏ. ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯊꯦꯝꯕꯤ ꯇꯞꯅ, ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ. ꯄꯤꯛꯇ꯭ꯔꯨꯅ, ꯅꯪ ꯀꯩꯒꯤ ꯊꯣꯛꯂꯛꯏꯅꯣ? ꯊꯦꯝꯕꯤꯅ, ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯄꯨꯝꯅꯃꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯒꯗꯕꯅꯦ. ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯥꯡꯕ ꯀꯜꯂꯣ. ꯄꯤꯛꯇ꯭ꯔꯨꯅ, ꯏꯆꯦ, ꯑꯩ ꯇꯁꯦꯡꯅ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯇꯥꯂꯛꯇꯨꯗ ꯍꯦꯟꯔꯤꯅ, ꯊꯣꯏ! ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯔꯥꯎꯖꯩ ꯍꯦꯟꯔꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯑꯕ꯭ꯔꯥ ꯈꯟꯅ. ꯗꯗꯥ! ꯍꯦꯟꯔꯤꯅ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯁꯣꯝꯗꯅ ꯌꯨꯝꯗ ꯆꯪꯉꯛꯇꯧꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ. ꯅꯪ ꯅꯁꯥꯁꯨ ꯑꯣꯏꯔꯤꯌꯦ. ꯑꯗꯨꯒ ꯑꯐ ꯐꯠꯇ ꯈꯪꯗꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯅꯧꯖꯔꯤꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯊꯃꯣꯏ ꯑꯃꯨꯛ ꯅꯨꯡꯅ ꯊꯣꯝꯕꯒꯨꯝꯅ ꯀꯥꯏꯔꯤ. ꯀꯣꯔꯧ ꯉꯥꯟꯕꯕꯨ ꯌꯦꯡꯗꯨꯅ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ. ꯊꯦꯝꯕꯤ ꯇꯞꯅ, ꯅꯪꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯄꯤꯛꯇ꯭ꯔꯨ. ꯌꯨꯝꯁꯤꯗꯒꯤ ꯑꯗꯨꯝꯅ ꯊꯣꯛꯄ ꯐꯠꯇꯤꯌꯦ. ꯄꯤꯛꯇ꯭ꯔꯨ ꯄꯦꯟꯗꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯩꯅ ꯁꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯏꯃꯨꯡꯁꯤꯗ ꯂꯩꯗꯣꯏꯁꯦ ꯏꯆꯦꯈꯣꯏꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯤꯐꯥꯎ ꯈꯥꯡꯒꯗꯕ ꯑꯣꯏꯔꯦ. ꯊꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯏꯅꯥꯎꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ ꯏꯆꯦꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯌꯣ. ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯗ ꯀꯌꯥ ꯑꯣꯟꯁꯤꯟꯗ꯭ꯔꯦ. ꯃꯆꯦꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯥꯛꯏ. ꯁꯣꯝꯗꯅ ꯂꯩꯃꯅ, ꯍꯩꯇꯧꯉꯝꯕꯤ, ꯅꯪꯅ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯦ. ꯃꯁꯤꯗꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯡꯍꯟꯅꯕ ꯑꯃꯨꯛ ꯁꯤꯜꯂꯤꯅꯦ. ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯩꯝꯇ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯃꯆꯦꯕꯨ ꯁꯣꯐꯥꯗ ꯐꯝꯍꯜꯂꯤ. ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯕꯨꯛꯇ ꯄꯥꯏꯔꯒ, ꯏꯆꯦꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯣꯔꯦꯀꯣ. ꯊꯦꯝꯕꯤꯅ, ꯅꯪꯁꯨ ꯑꯣꯏꯗꯧꯔꯁꯤꯗꯤ. ꯇꯟꯖꯥꯗꯨꯗ ꯅ꯭ꯌꯨꯇꯟꯅ, ꯇꯥꯕ꯭ꯔꯣ? ꯊꯦꯝꯕꯤꯅ, ꯇꯥꯏꯌꯦ. ꯅ꯭ꯌꯨꯇꯟꯅ, ꯀꯩ ꯆꯥꯅꯤꯡꯒꯦ? ꯊꯦꯝꯕꯤꯅ, ꯈꯖꯤꯡ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦ, ꯑꯗꯨꯒ ꯒꯤꯍꯨꯔꯤꯒ. ꯅ꯭ꯌꯨꯇꯟꯅ, ꯀꯩꯅꯣ ꯒꯤꯍꯨꯔꯤ ꯍꯥꯏꯁꯤꯅ? ꯍꯣꯔꯦꯟ ꯍꯪꯉꯒꯦꯀꯣ. ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯇꯩꯃ ꯃꯆꯥ, ꯅꯪꯗꯤ ꯀꯩ ꯆꯥꯅꯤꯡꯒꯦ? ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯗ ꯌꯦꯡꯉꯛꯏ. ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯄꯤꯛꯇ꯭ꯔꯨꯅ ꯌꯦꯡꯉꯛꯄꯗꯒꯤ ꯂꯨꯛꯊꯔꯒ ꯂꯩꯔꯦ. ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯇꯞꯅ, ꯍꯩꯀꯛ ꯂꯩꯔꯛꯑꯣ. ꯅ꯭ꯌꯨꯇꯟꯅ, ꯍꯣꯏ ꯑꯩ ꯆꯠꯂꯒꯦꯀꯣ. ꯇꯟꯖꯥꯗꯨꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯊꯣꯛꯂꯛꯏ. ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯀꯥ ꯃꯅꯨꯡꯗ ꯀꯞꯄꯒ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯃꯌꯥꯝꯗꯨꯅ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨꯕꯨ ꯑꯃꯨꯛꯇꯩꯕ ꯉꯥꯡꯕꯗ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ. ꯍꯦꯟꯔꯤꯁꯨ ꯊꯕꯛ ꯍꯜꯂꯛꯏ. ꯄꯤꯛꯇ꯭ꯔꯨꯅ, 제누 ꯂꯥ, ꯃꯃꯥ ꯏꯔꯨꯖꯕꯤꯒꯦ, ꯅꯪ ꯉꯔꯥꯡꯁꯨ ꯂꯨꯗꯦ. ꯍꯦꯟꯔꯤꯅ ꯅꯥꯀꯟꯗꯒꯤ, ꯑꯉꯥꯡ ꯁꯦ. ꯁꯤ ꯍꯥꯏꯔꯒ ꯆꯦꯈꯥꯎ ꯑꯆꯧꯕ ꯑꯃ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯐꯃꯨꯡꯗ ꯊꯝꯃꯛꯏ. ꯄꯤꯛꯇ꯭ꯔꯨꯅ, ꯀꯩꯅꯣ ꯁꯤꯕꯣ? ꯍꯦꯟꯔꯤꯅ, ꯍꯩꯀꯛꯅꯦ. ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯈ꯭ꯔꯦ. ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯗꯨ ꯌꯦꯡꯉꯨ ꯈꯨꯗꯤꯡꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯉꯥꯛꯇ ꯉꯥꯏꯔꯤ. ꯍꯩꯀꯛꯁꯤꯡꯗꯨ ꯃꯈꯥꯗ ꯊꯝꯃꯒ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯅꯦꯠꯂꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯨꯡꯒꯠꯂꯒ ꯗꯁꯕꯤꯟꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ. ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ.
ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯀꯞꯇꯧ ꯅꯠꯇꯦ ꯅꯪ ꯋꯥ ꯂꯧꯗꯦ ꯄꯨꯀꯪꯕꯤ ꯃꯌꯥꯝꯁꯤꯗ ꯃꯆꯥ ꯄꯣꯛꯈꯤꯁꯅꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯧꯔꯛꯄꯗꯤ ꯅꯪ ꯌꯦꯡꯉꯣ ꯁꯥꯂꯥ ꯊꯦꯝꯕꯤꯅꯁꯨ ꯑꯃꯨꯛ ꯍꯩꯀꯛ ꯄꯤꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯨꯏꯗ ꯈꯔ ꯄꯤꯖꯩ ꯍꯦꯟꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅ ꯂꯩꯔꯛꯄꯗꯨ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯑꯉꯥꯡ ꯍꯥꯎꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯃꯅꯥꯗꯒ ꯍꯥꯞꯄ ꯖꯥꯠ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯏ ꯏꯁꯩꯒ ꯁꯛ ꯁꯛꯇꯅ ꯅꯪ ꯋꯥ ꯂꯧꯗꯦ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯅꯤꯡꯗꯦ ꯑꯋꯥꯠ ꯑꯄꯥ ꯁꯥꯔꯅꯨ ꯁ꯭ꯋꯥꯏꯗ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯀꯨꯁꯤ ꯍꯦꯟꯔꯤ ꯑꯃꯨꯛꯁꯨ ꯍꯥꯎꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨꯅ ꯅꯄꯥꯗ ꯍꯪꯉꯨꯆꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯨꯊꯤꯗꯨ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯐꯤꯕꯝ ꯑꯃꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯉꯤ ꯅꯤꯂꯝ ꯂꯩ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ ꯃꯣꯏꯗꯤ ꯀꯌꯥ ꯊꯣꯏꯅ ꯌꯦꯡꯗꯕꯅ ꯃꯨꯊꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯗꯦ ꯃꯨꯊꯤ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯣꯟꯅ ꯏꯅꯩ ꯃꯨꯊꯤ ꯂꯦꯞꯇꯣꯞꯇꯨ ꯄꯨꯊꯣꯛꯂꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯀꯦꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯗꯅ ꯂꯩ ꯀꯔꯣꯝꯗꯩꯅ ꯈꯪꯍꯧꯗꯦ ꯄꯤꯛꯇ꯭ꯔꯨ ꯃꯨꯊꯤꯒꯤ ꯂꯋꯥꯏꯒꯤ ꯁꯝꯗꯨ ꯂꯥꯛꯇꯅ ꯍꯥꯏꯗꯠꯂꯤ ꯃꯨꯊꯤꯅ ꯍꯣꯏ ꯃꯥ ꯀꯅꯥꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯃꯤꯅꯥꯏ ꯃꯆꯥ ꯍꯨꯔꯥꯟꯕ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯔꯤꯃꯤꯅꯦ ꯅꯤꯂꯝ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯏꯆꯦ ꯃꯁꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯥꯅ ꯃꯤꯒꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯦꯃꯦꯔꯥ ꯊꯝꯃꯒ ꯌꯦꯡ ꯂꯩꯔꯝꯃꯦ ꯅꯤꯂꯝ ꯃꯨꯊꯤꯗ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯒ ꯂꯦꯞꯇꯣꯞꯇ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯃꯈꯩꯗꯨ ꯑꯣꯜ ꯗꯤꯂꯦꯠ ꯇꯧꯊꯣꯛꯏ ꯄꯤꯛꯇ꯭ꯔꯨ ꯂꯦꯞꯇꯣꯞꯇꯨ ꯃꯨꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯨꯊꯤꯅ ꯃꯥꯕꯨꯁꯨ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯀꯟꯅ ꯂꯥꯎꯕꯗꯒꯤ ꯅꯤꯂꯝ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯅ꯭ꯌꯨꯇꯟꯅ ꯀꯩꯗꯧꯔꯒꯦ ꯃꯨꯊꯤ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯐꯨꯕꯤꯕ ꯁꯥꯔꯒ ꯂꯩ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯅ ꯀꯥ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯊꯝꯃꯝꯃꯤꯅꯦ ꯃꯨꯊꯤꯅ ꯀꯩꯅꯣ ꯃꯥꯅ ꯃꯤ ꯇꯨꯝꯃꯤꯉꯩꯗ ꯆꯪꯉꯛꯑꯒ ꯇꯨꯝꯁꯤꯜꯂꯛꯑꯒ ꯑꯩꯅ ꯏꯜꯂꯨꯕꯩ ꯅꯪꯅ ꯂꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯂꯩꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯅꯪꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯕ ꯃꯤꯅꯣ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯊꯥꯖꯗ꯭ꯔꯒ ꯂꯦꯞꯇꯣꯞꯇ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯥ ꯃꯅꯨꯡꯗꯁꯨ ꯀꯦꯃꯦꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝꯗꯨ ꯀꯅꯥꯒꯤ ꯂꯦꯞꯇꯣꯞꯀ ꯀꯥ ꯃꯅꯨꯡꯗꯁꯨ ꯀꯦꯃꯦꯔꯥ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯀꯩꯝꯇ ꯐꯪꯗ꯭ꯔꯦ ꯅꯤꯂꯝꯅ ꯀꯥ ꯃꯅꯨꯡꯗ ꯂꯣꯠꯅ ꯆꯪꯉꯒ ꯀꯦꯃꯦꯔꯥꯗꯤ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯑꯣꯛꯇꯕꯤ ꯑꯃꯒꯨꯝ ꯉꯥꯡꯕꯗ ꯂꯣꯏꯔꯦ ꯅ꯭ꯌꯨꯇꯟꯅ ꯃꯁꯤꯒꯤ ꯃꯨꯊꯤꯁꯦ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯔꯝꯅꯤ ꯑꯩ ꯈꯪꯉꯦ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯃꯨꯊꯤ ꯀꯞꯁꯤꯟꯅꯔꯒ ꯇꯥꯃꯣꯆꯥ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅ꯭ꯌꯨꯇꯟ ꯆꯪꯁꯤꯜꯂꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯑꯩ ꯑꯗꯨꯕꯨ ꯅꯪ ꯇꯥꯟꯊꯣꯛꯄꯒꯤ ꯏꯇꯤꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯀꯛꯄ ꯉꯝꯗ꯭ꯔꯕ ꯑꯩ ꯅ꯭ꯌꯨꯇꯟ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯉꯥꯛꯇꯅꯦ ꯃꯥꯅꯦ ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯦ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯁꯦ ꯄꯣꯟꯒꯤ ꯇꯦꯅꯋꯥꯔꯣ ꯍꯦꯟꯔꯤ ꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯣꯏꯊꯣꯛꯊꯣꯛꯑꯒ ꯀꯥꯏꯗ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯨꯒꯦ ꯍꯥꯏꯅꯣ ꯍꯦꯟꯔꯤꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯊꯃꯣꯏꯗ ꯃꯍꯨ ꯄꯨꯕ ꯂꯤꯟꯒꯨꯝ ꯆꯤꯛꯂꯔꯦ ꯍꯦꯟꯔꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯀꯣꯛ ꯃꯆꯥꯗꯨ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯄꯤꯛꯇ꯭ꯔꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯦ ꯊꯦꯝꯕꯤꯅ ꯁꯦꯕꯥ ꯈꯔ ꯇꯧꯕꯤ ꯆꯥꯛ ꯏꯁꯤꯡꯗ ꯑꯣꯏꯔꯁꯨ ꯊꯦꯝꯕꯤꯅ ꯊꯦꯝ ꯅꯧꯗꯅ ꯈꯔ ꯄꯤꯖꯩ ꯃꯗꯨ ꯐꯅ ꯑꯣꯏꯔꯁꯨ ꯄꯤꯛꯇ꯭ꯔꯨ ꯀꯞꯄꯅ ꯃꯥꯒꯤ ꯃꯁꯔꯨꯛ ꯑꯣꯏꯔꯦ ꯐꯤꯕꯝꯁꯨ ꯌꯥꯝ ꯀꯥꯏꯔꯦ ꯆꯥꯛꯁꯨ ꯃꯃꯤꯡꯇꯒꯤ ꯆꯥꯔꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯐꯦꯠꯀ ꯊꯣꯛꯀꯦ ꯇꯧꯕꯗ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅꯁꯨ ꯃꯥꯕꯨ ꯎꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯦꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨ ꯁꯦ ꯅꯪꯒꯤ ꯆꯥꯅꯕ ꯏꯆꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯄꯥꯕꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯄꯤꯛꯇ꯭ꯔꯨꯅ ꯏꯆꯦ ꯑꯩꯁꯨ ꯆꯠꯅꯤꯡꯉꯦ ꯊꯦꯝꯕꯤꯅ ꯅꯪꯒꯤ ꯐꯤꯕꯝꯗꯨꯒ ꯆꯠꯂꯗꯤ ꯄꯥꯕꯗꯤ ꯌꯥꯔꯔꯣꯏ ꯈꯔ ꯂꯩꯔꯒ ꯆꯠꯁꯦ ꯑꯗꯣ ꯅꯪꯁꯨ ꯃꯄꯥꯟꯒ ꯊꯣꯛꯀꯅꯨꯀꯣ ꯅꯨꯃꯤꯠꯇꯨ ꯊꯦꯝꯕꯤꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯦꯟꯔꯤ ꯐꯪꯉꯦ ꯄꯤꯛꯇ꯭ꯔꯨꯕꯨ ꯏꯟꯊꯤꯅ ꯌꯦꯡꯕꯤꯗꯦ ꯂꯣꯠꯅ ꯀꯌా ꯑꯃꯗꯤ ꯀꯞꯆꯩ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯃꯃꯥꯏ ꯀꯥꯗꯨ ꯌꯥꯗ꯭ꯔꯕꯅꯤ ꯃꯈꯨꯠ ꯃꯆꯥꯗꯨ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯇꯧꯔꯒ ꯆꯥꯛꯇꯨ ꯁꯤꯛꯇꯅ ꯆꯥꯏ ꯑꯃꯨꯛꯁꯨ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯏ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯛꯏ ꯗꯥ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯌꯦ ꯅꯪ ꯅꯄꯨꯛ ꯌꯥꯝ ꯐꯠꯇꯦ ꯅꯪꯕꯨ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯀꯞꯄꯤ ꯍꯦꯟꯔꯤ ꯊꯣꯡ ꯃꯔꯨꯝꯗ ꯌꯦꯡꯉꯒ ꯂꯣꯟꯅ ꯀꯞꯄꯤ ꯗꯗꯥꯒꯤ ꯊꯣꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯐꯠꯇꯕ ꯌꯥꯝ ꯈꯜꯂꯦ ꯅꯪꯅ ꯅꯃꯤꯠ ꯅꯃꯥꯏ ꯄꯥꯡꯂꯕ ꯃꯇꯝꯗ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯒꯦ ꯃꯁꯤ ꯅꯠꯇꯅ ꯑꯩ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏꯌꯦ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯅꯤꯌꯦ ꯍꯦꯟꯔꯤ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯅ ꯈꯟꯈꯤꯕ ꯋꯥ ꯍꯣꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯖꯦꯅꯨ ꯃꯆꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯩꯔꯒ ꯈꯣꯡꯗꯅ ꯂꯩ ꯄꯤꯛꯇ꯭ꯔꯨꯅ
ꯑꯁ ꯑꯩꯕꯨ ꯊꯣꯛꯇꯣꯏꯔ ꯇꯧꯔꯤꯁꯤꯕꯣ ꯏꯆꯦꯁꯨ ꯇꯥꯃꯨꯅꯥꯟꯒ ꯌꯨꯝꯗ ꯆꯠꯀꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯦꯔꯥ ꯃꯋꯥ ꯂꯧꯗꯦ ꯊꯣꯛꯑ ꯂꯣꯏꯔꯦ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯀꯣꯛ ꯆꯠꯄꯤꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯆꯥꯅꯕ ꯈꯔ ꯂꯧꯔꯒ ꯀꯥꯈꯠꯂꯛꯏ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯅꯤꯂꯝꯒ ꯕꯤꯖꯌꯂꯛꯁꯃꯤꯒ ꯑꯔꯣꯏꯕꯤꯗ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ ꯂꯥꯎ ꯈꯣꯡꯗꯅ ꯂꯣꯏꯔꯦ ꯃꯌꯥꯝꯗꯨ ꯃꯗꯨ ꯇꯥꯕꯗꯒꯤ ꯉꯛꯅ ꯂꯣꯏꯅ ꯊꯣꯔꯛꯏ ꯍꯦꯟꯔꯤꯅ ꯀꯩꯗꯧꯔꯒꯦ ꯆꯦ ꯕꯤꯖꯌꯂꯛꯁꯃꯤꯅ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯨꯝꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯁꯦ ꯄꯥꯝꯗ꯭ꯔꯒꯦ ꯅ꯭ꯌꯨꯇꯟꯅ ꯏꯆꯦ ꯀꯅꯥ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯅꯤꯂꯝ ꯀꯞꯄꯒ ꯄꯤꯛꯇ꯭ꯔꯨꯅ ꯃꯤ ꯅꯦꯛꯂꯒ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤꯗ ꯊꯠꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯕ ꯇꯧꯔꯤꯅꯦ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯇꯤꯌꯦ ꯕꯤꯖꯌꯂꯛꯁꯃꯤꯅ ꯃꯥꯅ ꯃꯤ ꯅꯦꯛꯂꯒ ꯑꯩꯈꯣꯏꯕꯨ ꯐꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯅꯨꯡꯁꯤꯔꯛꯅꯕ ꯄꯨꯂꯤꯁꯀ ꯊꯥꯔꯛꯇꯅ ꯇꯧꯔꯤꯅꯦ ꯅ꯭ꯌꯨꯇꯟꯅ ꯏꯆꯦ ꯃꯥꯅꯗꯤ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯌꯦ ꯕꯤꯖꯌꯂꯛꯁꯃꯤꯅ ꯅꯠꯇꯦ ꯑꯩꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯈꯔꯗ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯑꯗꯨꯒ ꯐꯨꯔꯒ ꯋꯥꯍꯪ ꯇꯧꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯊꯥꯔꯛꯏꯅꯦꯌꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯥꯏꯔꯛꯑꯦ ꯅꯤꯂꯝꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦꯅ ꯅꯨꯡꯁꯤꯕꯤꯅꯕ ꯄꯨꯂꯤꯁꯀ ꯊꯥꯔꯛꯇꯅ ꯃꯥ ꯉꯁꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯂꯩꯃꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯃꯥꯅ ꯌꯨꯝꯁꯦ ꯄꯥꯜꯍꯧꯔꯁꯅꯨ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯣ ꯍꯦꯟꯔꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯃꯌꯥ ꯆꯤꯛꯂꯒ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨ ꯎꯁꯤꯠꯇꯕ ꯃꯥ ꯉꯁꯤ ꯌꯨꯝꯁꯤꯗꯩ ꯇꯥꯟꯊꯣꯛꯀꯅꯤꯌꯦ ꯕꯤꯖꯌꯂꯛꯁꯃꯤ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯖꯤꯜꯂꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯀꯩꯝꯇ ꯇꯥꯗꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯨ ꯑꯣꯏꯔꯦꯗꯅ ꯍꯦꯟꯔꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯇꯨꯡꯒꯤ ꯑꯝꯇ ꯈꯟꯊꯕ ꯇꯧꯗꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯥꯅ ꯐꯅ ꯃꯃꯥ ꯑꯣꯏꯔꯁꯨ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯇꯨꯀꯠꯆꯩ ꯊꯦꯝꯕꯤ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯩꯅ ꯇꯥꯃꯣ ꯆꯥꯅꯕ ꯐꯕꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯧꯁꯤꯟꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯍꯦꯟꯔꯤꯅ ꯑꯩ ꯃꯇꯝ ꯑꯃꯗ ꯋꯥꯁꯛꯈꯤ ꯃꯥꯅꯦ ꯑꯩ ꯃꯇꯝ ꯑꯃꯗ ꯋꯥꯁꯛꯈꯤ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯥꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯑꯦ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯑꯩ ꯈꯪꯗꯦ ꯃꯥꯕꯨ ꯌꯥꯝ ꯇꯨꯀꯠꯆꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯥꯏ ꯇꯣꯝꯕꯣꯛꯁꯨ ꯃꯥꯅ ꯏꯔꯥꯡ ꯇꯧꯔꯒ ꯍꯧꯖꯤꯟꯕ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯏꯃꯨꯡꯁꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯨꯠꯄ ꯁꯣꯏꯔꯣꯏ ꯏꯕꯥꯏꯕꯨ ꯖꯦꯜꯗ ꯂꯩꯅꯕ ꯆꯍꯤ 5 ꯁꯤꯟꯈꯤꯕꯗꯣ ꯑꯩꯅꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯃꯥꯗꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯤ ꯑꯣꯏꯔꯝꯃꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯥꯔꯤꯕꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯔꯛꯑꯒ ꯍꯥꯏꯔꯛꯏ ꯕꯥ ꯅꯍꯥꯟꯈꯩ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯆꯠꯂꯨ ꯍꯥꯏꯕ ꯉꯝꯗꯕ ꯑꯣꯏꯔꯦꯀꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕꯅꯦ ꯉꯥꯏꯔꯛꯄ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯈꯤꯕꯅꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯈꯪꯂꯦ ꯑꯩ ꯄꯦꯜꯂꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯄꯦꯜꯂꯦ ꯅꯤꯂꯝꯅ ꯅꯪꯅ ꯑꯩꯕꯨꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯍꯥꯠꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯕꯤꯖꯌꯂꯛꯁꯃꯤ ꯃꯁꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯍꯥꯏꯔꯛꯏ ꯑꯣꯛꯇꯕꯤ ꯑꯣꯏꯅ ꯅꯄꯨꯟꯁꯤꯗꯣ ꯂꯩꯔꯝꯕꯗꯣ ꯅꯪ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦꯗꯅ ꯂꯩꯃꯅ ꯑꯩꯗꯕꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯄꯤꯛꯇ꯭ꯔꯨ ꯑꯉꯥꯎꯕꯤꯒꯨꯝ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯕ꯭ꯔꯣ ꯕꯤꯖꯌꯂꯛꯁꯃꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯂꯩꯃꯅ ꯀꯌꯥꯗ ꯂꯝꯆꯠ ナꯏꯈꯤꯗ꯭ꯔꯕꯅꯣ ꯅꯃꯥꯅ ꯄꯥꯅ ꯇꯝꯕꯤꯔꯝꯕ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯃꯌꯥ ꯆꯤꯛꯂꯒ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯅꯆꯥꯅꯨꯄꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯂꯩꯁꯥꯅ ꯂꯩꯔꯥꯡ ꯂꯣꯟꯖꯥ ꯍꯩꯔꯥꯡ ꯂꯣꯟꯖꯥ ꯆꯥꯕꯤꯁꯦ ꯃꯁꯤꯅ ꯃꯩꯇꯩ ꯅꯨꯄꯤ ꯁꯇꯤ ꯑꯁꯦꯡꯕ꯭ꯔꯣ ꯕꯤꯖꯌꯂꯛꯁꯃꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯉꯝꯃꯕ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯒꯗꯨ ꯄꯩꯅ ꯅꯣꯛꯏ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯤ ꯏꯉꯥꯒꯤ ꯅꯣꯡꯖꯨꯒꯨꯝ ꯁꯤꯟꯊꯔꯛꯏ ꯀꯔꯤ ꯐꯥꯎꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯕ꯭ꯔꯖ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯅꯣꯏꯅ ꯑꯩꯕꯨ ꯍꯥꯏꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯕ ꯊꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯔꯝꯗꯧ ꯃꯥꯟꯒꯦ ꯍꯦꯟꯔꯤ ꯆꯪꯁꯜꯂꯛꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯜꯂꯒ ꯄꯦꯟꯗꯅ ꯐꯨꯑꯣ ꯑꯩꯕꯨꯁꯨ ꯁꯤꯅꯕ ꯐꯨꯑꯣ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯣꯛꯇꯕꯤ ꯅꯆꯦꯅ ꯅꯁꯥ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯅꯠꯇ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯉꯁꯤꯗꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯅ ꯆꯥꯛꯄ ꯍꯦꯟꯃꯟꯗꯅ ꯑꯀꯥꯝꯄꯦꯠꯁꯨ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯦ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯇꯅ ꯃꯃꯥ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯑꯣꯛꯇꯕꯤꯅꯤ ꯅꯠꯇ꯭ꯔꯣ ꯍꯦꯟꯔꯤꯅ ꯑꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯩꯌꯦ ꯄꯤꯛꯇ꯭ꯔꯨ ꯑꯆꯥꯛꯄ ꯃꯩꯗ ꯒꯤ ꯍꯩꯖꯤꯟꯕꯒꯨꯝ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯦꯅ ꯂꯩꯁꯥꯅ ꯃꯃꯥ ꯑꯣꯏꯔꯒ ꯑꯗꯨꯒ ꯌꯨꯝꯕꯥꯜꯂꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯁꯥ ꯁꯣꯛꯅꯕ ꯌꯥꯔꯣꯏ ꯑꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯍꯧꯅꯕ꯭ꯔꯣ ꯀꯔꯤ ꯀꯣꯛꯅꯣ ꯕꯤꯖꯌꯂꯛꯁꯃꯤꯅ ꯍꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥꯒ ꯇꯨꯃꯤꯟ ꯍꯤꯡꯃꯤꯟꯅꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯐꯪꯗꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯃꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯃꯥꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯨꯄꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯣ ꯂꯣꯏꯅꯕꯗꯨꯅꯦ ꯂꯩꯁꯥꯕꯤ ꯅꯪꯐꯧ ꯂꯩꯁꯥꯅ ꯑꯗꯨꯛ ꯄꯥꯝꯗꯅ ꯅꯕꯨꯛ ꯀꯪꯉꯤꯗꯣ ꯃꯧ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯝꯂꯝꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯕꯤꯖꯌꯂꯛꯁꯃꯤꯗꯨ ꯃꯔꯥ ꯂꯩꯔꯕꯅꯤꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ
ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯤꯒ ꯅꯦꯛꯇꯅ ꯃꯨꯊꯤꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯉꯝꯕ ꯅꯨꯄꯤꯅꯦ ꯅꯤꯂꯝ ꯉꯥꯡꯅꯤꯡꯅ ꯉꯥꯡꯉꯛꯏ ꯁꯥ ꯑꯣꯟꯔꯗꯤ ꯁꯔꯝꯗ ꯍꯥꯞꯄꯒ ꯊꯝꯁꯦ ꯃꯁꯤ ꯃꯌꯥꯝꯗꯨ ꯆꯪꯉꯒ ꯄꯤꯛꯇ꯭ꯔꯨꯗ ꯉꯥꯡꯕ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯪꯗꯅ ꯂꯩ ꯊꯦꯝꯕꯤꯒ ꯅ꯭ꯌꯨꯇꯟꯒ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯃꯇꯤꯛꯁꯨ ꯂꯩꯖꯗꯦ ꯍꯦꯟꯔꯤꯁꯨ ꯌꯥꯎꯈ꯭ꯔꯕꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯃꯨꯅꯥꯅ ꯄꯨꯂꯤꯁ ꯈꯔꯒ ꯂꯣꯌꯔ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯏ ꯑꯣꯁꯤꯗꯨꯅ ꯍꯦꯟꯔꯤ ꯎꯕꯗ ꯁꯔ ꯍꯦꯟꯔꯤ ꯉꯛꯅ ꯀꯩ ꯂꯩꯔꯒꯦ ꯑꯣꯁꯤꯗꯨꯅ ꯌꯨꯝꯁꯦ ꯃꯦꯝ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯤꯡꯗ ꯂꯩꯕ ꯑꯗꯣ ꯑꯝꯇ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯂꯥꯛꯄꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯏꯉꯛꯉꯛꯂꯦ ꯍꯦꯟꯔꯤꯅ ꯀꯝꯗꯧꯅ ꯑꯣꯁꯤꯗꯨꯅ ꯂꯣꯌꯔꯗꯨꯗ ꯐꯥꯏꯜꯁꯤꯗ ꯂꯩꯖꯔꯦ ꯑꯃꯨꯛꯇ ꯄꯤꯌꯣ ꯂꯣꯌꯔꯗꯨꯅ ꯐꯥꯏꯜꯗꯨ ꯍꯦꯟꯔꯤꯗ ꯄꯤ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯤ ꯃꯥꯒꯤ ꯌꯥꯝꯈ꯭ꯔꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝꯗꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯤꯡꯗ A to Z ꯄꯥꯟꯗꯅ ꯂꯩꯔꯝꯃꯤ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯗ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯏꯠꯁ ꯑꯣꯀꯦ ꯅꯣꯏꯁꯤꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯂꯩ ꯃꯌꯥꯝ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯇꯧꯔꯤꯁꯦ ꯅꯤꯂꯝ ꯆꯪꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯨꯗꯣꯏꯒꯦ ꯇꯧꯏ ꯍꯦꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯉꯁꯤꯀꯣ ꯁꯤꯕ ꯁꯣꯏꯔꯣꯏꯍꯦ ꯄꯣꯂꯤꯁ ꯃꯌꯥꯝꯗꯨꯅ ꯅꯤꯂꯝꯕꯨ ꯊꯠꯂꯤ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠꯅ ꯊꯠꯂꯒ ꯊꯥꯗꯣꯔꯛꯑꯣ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯜꯂꯒ ꯄꯦꯟꯗꯕ ꯀꯟꯊꯤ ꯃꯌꯥꯝꯗꯨ ꯐꯨꯗꯣꯔꯛꯏ ꯅꯤꯂꯝꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯛꯏ ꯀꯅꯥꯗꯅꯣ ꯅꯪꯅ ꯃꯤꯅꯥꯏ ꯅꯨꯄꯤꯒꯅ ꯍꯥꯏꯔꯤꯗꯣ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ